ngasi nui da waram phongkiba tongan Manipuri sifong singa masum thokiba thawdo wathok singdagi maruibi I pauk sing myam da thamjagi hanbada pauning kol pausi dagi lokusaraga singda coming operation sathakre haiba mitagi umanglai singi singda sathabo ramle Central amadi state force ki combined team na singa madi tamda coming operation sathakre hairi basidi mitai sing khul amadi laikai amagi koliba umanglai gi sing masa sing sathabo ramle thokliba irang asigi Lanbung singi manungda ama oiriba kautruk amadi harau thilgi Chingthakta Kuki terrorist singi bunker kya sajinduna lairi security force kya lairabas Kuki singna kautruk maning singyang mathakta area domination tawduna lairi hari hiramsigi matangda maike edongi miyamna phongdorakpagi matungina mafam asida masing yamlaba Kuki terrorist singna hana mapung phana sem saduna lairaba bunker singi mathakta anawana bu bunker kya sajinduna laiba thingnare Hairiba mafam sing asi kautruk amadi sanjam sirangda attack sathabagi asauba mafam ama oiribani hairi mafam asida afaba makalgi khulai paiba Kuki terrorist singna ifong na lairiba mafam amani mafam asigi akoibada security force singsu lairibani oirakliba phibam asida manak nakpada lairiba mitai khunja singda Kuki terrorist singna khanghauduna attack amuk satharakadra haibagi asauba mi paiba lairi ngarang numidang wairam amadi ngasi ayuksu Kuki khulai paiba sing Chingthakta koichat satpa unaki hairi Pau du nama khatana hai ngaran numijung ba matung pung tarukra pung ahung khra helakpa duwaida Kuki singna kautruk amadi sanjam sirangi nongthakta drone sing koi pai duna laiki haidi Kuki terrorist na satharakli ba lalong adu singnarakpadagi mitai khullomdagi su drone thagatuna yenglubada gari kya paring harauthil mathak lambi amadi kautruk ta Kuki khulai pai sing sangsilaki uba phangki haina pau shna makhatana haidi atopa pau mana Masa oibasingna yamna advance oirakliba makai mama mapa oibasingsu advance oibatai daina sai sudana anga oina luhongba khwaidagi khudong thiba nanglibasi nupi oibisingni haiba Imphal East District DC Kumantem daina na phongdokre wafam asi Manipur Press Club ki laukta holda pangthokiba workshop on preventing child marriages in Manipur haiba hiramna pangthokpa state levels sanitization cum consultation gi program da hawdokpagi thoramna phongdokibani National Commission for Protection of Child Right amadi Manipur Commission for Protection of Child Right ani na punna sinduna pangthokpa workshop adura Imphal East District ki DC Kumantem dainana hai ngasi pangthokliba workshop asi yamna maruoiba akhoi khudimangna khangadaba wafam amani honglakliba malemgi ahongba kya sina akanba sapu pirakliba matam asida inkhalakliba nupa masa nupi masa singa siningthina wakhal loksing piba masangi Masa oibasingna yamna advance oirakliba makai mama mapa oibasingsu advance oibatai sai sudana nupa nupi sen chongduna luhongba haibasi loni yadi khanthaudana sen utarosu mama mapa oibasingna ningthina wakhal tahanduna sahi sudana luhongbi roidabani sahi sudana angang oina luhongduna yum panbana khudong thiba awaba tarakpa matamda khwaidagi awaba nanglibasi nupadagi nupi oibasingna heli maram asna mama oibasingna wakhal tahanduna makoida ngana luhongba madi yum panbada thengnaba khudong sadaba kyagi matangda khanganana bo honagadabana haki atopa pawmana thoklibi rang asigi marumda SDC office mai tharamba aphaw miyoising mangani manungda masana sengdokadabani S Premchandra Sakhangdaba singna ngarang numidang pung mapalom tabada kumbigi SDC office mai thaba horamle SDC office adugi thonganimak mai thaba horakpada manak nakpada leba miyoising urakpadagi khudakta kumbi police laktuna kai hena amak ata tholang mutagidi kalhaure hari kari maramgi damak SDC office mai adu mai thaba horamano haiba khangamdri khudakta Meira rally yawruba lamdam adugi Meira Paibi singsu laktuna yengsinki asiguma thawong asi yamna haksina loboga loinana ima Meira Paibi singna sathariba yamna democratic oiba khongjang sida akaiba pinaba honabagi thawong kandem tawi Meiragi khongsat aduda saruk yakhibi ima singna phongdokhibada thoklibi irang asigi ona tainabada ngasigi satliba Meiragi rally asi thugainaba sinba manba amadi Meiragi rally asi da yawriba ima singda lana uhanabagi thawong ama satharakliba yamna haksina lawi SDC office mai tharamba numit mangani phawgi manungda puthokthuna serak pigadabane ki thawdu odu thokle habigi pau tabadagi kumbi kendra MLS Premchandra su laktuna yengshin kibuga loinana masida sienariba miyoising athubuda ain geba thabuk lakhotnanaba mari lenaba singna khankhre MLA na asuk luraba wanaraba tanja sida masagita khanba thokliba irang sigi marumda office asi mai tharamba aphawba miyoising numit mangari gi manungna masana sengdokadabane ki atopa paomana
Tripura ki RK Tarunjit amadi Dr. Khetramiyu Madhavi da Lamyan bi Irabot Lifetime Achievement Award 2024 piduna ikai kumnakre. Tripura da Lamyan bi Irabot laikhitabagi thauram sinba ngasigi thauram sin ahanmani RK Tarunjit Patriotic Writers Forum PAWF Manipur amadi Tripura ani na puna sinduna ngarang nungthil Tripura gi Nasrul Kalakhetra Complex ta leiba Sahitya Academy Hall da humdragu humdoi subat lamyan bi hizam irabot laikhitabagi ningsing thoram pangthokibaga loinana lamyan bi hizam irabot Memorials Lifetime Achievement Award 2024 Tripura gi maru pauksi gi Joint Editor RK Tarunjit Singha amadi lamyan ba Sangstan Tripura gi Secretary Dr. Khetramiyu Madhavi ani gi mafamda pidun ikai kumna butkre lemjaningai oiraba award asida Manipur gi iyong gi fi Shakhangse memento amadi seloina lupa lising manga yakhi award asi PAWF Manipur gi Assistant Secretary Laimuzam Pratap Singhana laikhidra bima ki masanupi Laimayum nanau tombi gi mingda katpira pe award ne thauramadu PAWF Manipur gi hanagi President Dr. Yaiskul Khoirakpam na athoiba mithungne Manipuri Sahitya Parishad Tripura gi President Langoljam Biramangol Singhana akanaba mithungle namadi forum gi Tripura branch ki President Guru Mayum Biplab Sharma ni na puna thorama poina sarugyaki forum gi Secretary Rakesh Naurem na thoram gi nungge ba warol thamladuna pangthoki ba thoram adu gi manungsana nupi singna marebak ningbagi ihau sagatpada Lusinglen hizam irabot ki thaudang haiba hiramda journalist Writers and Filmmaker O.C. Meira amadi Manipuri Language Advisory Board Sahitya Academy New Delhi gi member Khoistam Ongbi Bemola ani na wangangki ngasigi thauramadu manungsana laikhidraba lamyan bi irabot ki photo da haikalaka tamdun ikai kumna busotki thauramadu gi manungsana lamyan bi irabot pu saithajaba saireng sing Tripura gi nupi ayibi singna putoki lemjaningai oirabe award phanglaba RK Tarunjitna wapum kya phongdoloduna haikibada Tripura da lamyan bi hizam irabot ki mapok numit thauramdi kuirabagi mamangdagi leptana adumak pangthoktuna lakpi adubu mahakna laikhidaba English amaga sani pan ga yankhai ga mathoi gi September kun ga tarpu ningsing laduna mahak pu laikhidaba gi ningsing thoram pangthokpani ngasigi Patriotic Writers Forum Manipur amadi Tripura na sindunu pangthokliba sina ihan hana pangthokpa thoramni asuna Tripura da lamyan ba sigi laikhidaba gi numit thoram pangthokpa sima khwaidagi sakthoksaningai ni amani haikhian su pau sida palakli amaromdana wangjing turel da iraknabadagi laikhidrabi ningthaujam henthoi gi imungda LMG na mateng pangkhre Light Minded Group LMG Manipur awana tarabi imung kyada leptana mateng panglakpigi saruk ama haukiba September gi sasat taraga mapana wangjing turel gi lamdingi mapamada irujabada iraknabadagi laikhidraba ningthaujam henthoi Alai Saw gi imung manungda asa thaksing tengbang duna imung manung asigi awabada saruk yakre isingda iraknabagi thaudo du nupi masa mari pun iraknaminabada nupi masa ani iraknaki iraknabadura Khangabo Kendra gi manungsan leiba lamding elangbam laikai digi class 5 kakta tamlibi ningthaujam henthoi Alai Sawba apakpa ningthaujam Sunil gi haksang torel manung digi asiba haksang oina phangki aduga nupi masa mana district hospital Thobal pukhatuna ma ki punsi kanki asiguma thamoi sokpa thaudo asigi pau social media ra thengnabadagi LMG Manipur gi maikei digi ngasi henthoi gi lana thoram gi damak sana thaknaba polam yauna lupa lising ahum mateng pangkhibane hadi loinana henthoi gi thawaina mapugi laikol ingna singna leiruna ba minute ama tumina leptuna awawa phungdoki henthoi gi apopo Sunil mitaina LMG gi maikei digi minungsi gi mateng pangbirakpa madi awabda saruk yabirakpigi dama APN ba phokladuna LMG Manipur gi thaumi singbu thagatpa phungdoki ngasigi tengbang khongsat adu group asigi vice president Jibalata singthamna lusingki Khongsat aduda Secretary Ojit Sarkhabam, Treasurer Kunjeswar Mangsatabam, Assistant Secretary Surendra Ningombam, Executive Member Birla Salam amadi, Sobita Maibam Joy Kumar Thoksom amadi, Boynau Maibam Singba Marueba Member Kyas Saruyaki. Tengbang Khongsat aduga mari lena Secretary Ojit Sarkhabam phungdokibada, lamdam asidu sahi nauriba nupa masa amadi nupi masa kaya iraknaduna punsi mangbagi pau taribasi kokhan ge hairabati. Angang sing school suti numita swimming pool da satuna iroiba tamba mathautai maramasina mama mapa oibasing nasu masa sungbu iroiba hayenbagi thaudang lokham thui iroiba haiba ibasi irak nabagi thaudok gi kannabagi amata ngairaba pambai ni haini hasu pausda makhatana phungdorakli
Makha satharakpoina kangla pawdagi topa maruiba pawkhrama mayamda thamjari hayengdagi pamdaba thaudok thoklabadi madugi teksak BJP amadi security advisor na pugadabani Sujata imagi Meiragi convener Sujata thoksom naikre hayengdagi singkhong singyada pamdaba thaudok sing thoklabadi madugi teksak punamak BJP amadi security advisor kuldip na pugadabani wafam asing asi Manipur press cup ki thangjingol da pangthokiba pawmising unabagi thoram amada Sujata na phungdokhibani magna makha taraduna BJP na lusingba lenga asina wangang danaba honarabasu aranu tawriba miyoisingda tumina lefam thokte security advisor na media ra kuki khulai matik sana paiba samapalom Manipurom na sanglakti haidun phongdokliba si Manipur gi miyambu phagi oina khanbra masa masagi paidiba phamasi kawrabra politics tawgi hairabadi paidiba pham thadolaga politics tawbiro natragana nasana sana sheliba uniform gi thabak ngang tabayo DJP na wama ngangba security advisor na wama ngang libasi hayengdagi singkhong singyada pamdaba thaudok sing satharaglabadi nakoin apapatagi thaudang lawgadabani karigumba lawba ngamdragadi pairiba phamadu thado uniform setlabadi neutral da thabak tawbiyo Assam rifle su niyam sumna thabak tawbiyo haina phongdokhena pawsta su palakli makha satharak poina to papawna Tenopal SP gi aranba pawna miyambu pakadhale KNA India lenga kasu tawnariba Kuki National Army KNO gi Under Secretary Department of Information amadi Publicity Stephen Kukina thadorakpa sengdok sirol amana haidibadi Tenopal SP na secret in Leo message amana Kuki National Army na ngak sielaga Myanmar gi Manipur ngam khaida laidiba khul ani Howland Phai amasum ti minau da drug amasum nongmai maru pushilakani hairiba paw si yumpham yaudaba aranba paw sagatpane hairi KNA ki sirol sina makhatari badi KNA na India lenga ka suspension of operation tawna khraba matungda drug ki karbar nongmai maru lona puthok pusin tawgi mayuktale asiguma paw sina miyamna lana ahong propaganda tawriba si Manipur lenga amadi masigi missionary sina tawni amaramna sirol sina hai handak the minister office tagi thokiba viral oikiba Kuki militant sama polo Manipur da Myanmar gi sanglakpagi wapam masina National sida amuke hena lenga na samamna papukali masina minority Kuki community tawriba mong si mokri lenga usina sanabani hiramasida mari lenaba authority na thijin birabadi sumnaba paw sidagi khudong thiba ngak thokpangmani hiramasida SP Tenopal na aranma paw sandokliba si asumma paw khanglaba matungna paw bibihu masidagi tholakpa sumnaba paw sigi responsibility khudima SP Tenopal na pugata banhana KNA gi sirol sinhaidi Atop pawmana KCP group mangaga lenga ka pistok ki damang process hore lona thingraba laholup KCP gi tuan ba group mangaga Manipur lenga ka pistok tawna bigi process ngasi digi hore hena press na phangba pawman hairi pawsna makha tari bidi Manipur hojik thokliba kanglup ani gi irang asina Manipur thugaina bhonarakliba sigi damang Manipur kana bigi damang tuan ba KCP gi group mangaga ngasi digi lenga ka pis process gi thourang asi pekat ba hokhibana hairi Makata nasu lehori KCP gi loop kharama su yauraba yai haina thajanari ngasi pisto ki damak process hokraba KCP ki group manga dadi KCP paikhomba KCP khoirangba KCP poirei maithei KCP lamyanba khuman amadi KCP taibangan ba group ni hairi atop pawmana Myanmar gi narol sanglak sin Kuki militant terrorist na Delhi Noida Gurugram da kem hangdun laidi Bharat Hindu Mahasena Bharat Hindu Mahasena Northeast Army Ministry of Defense Shillong Battalions FU 99 gi langamba singan khuyek pi duna thadorak pasirol amagi matungina mamang sai English singani ga kungo homdoi gi me ahumdagi Manipur gi sathariba sin Kuki narco terrorist singi landa mitai Hindu lining satpa miyoi singbu Kuki sin terrorist singna kayam hatkhe aduga Hindu temple lising ahungi mathakta bom langsina thugaiba madi Hindu maitai gi yum kya mai thaduna Lanthum kya masu mangantakali Masidanatana nan Manipuri Hindu kya gi Radha Krishna gi temple yum kya gi temple amasuk mai thadoktuna amang atak kya thogali hari siroladuna makha taribadi Myanmar gi narol sanakpa sin Kuki militants in Delhi Noida Gurugram terrorist gi camp hangduna laidi aduga khusu khulai nongmai bomb top drone missile sing puthok pusin tawduna Manipur attack tawnabagi plan kya sili Hairiba sin Kuki militant sing asin amuk Manipur satlaga drone bombing amadi rocket attack tawduna International Army
INA da attack tauba madi Hindu pandit kya hat patupa tauri habesi haujikti Bharat Hindu Mahasena Delhi na mayekshana khale maram maduna North East ki Hindu lining satpa miyam sing kannabagidama India ki state kudimakta Operation Zaima Kali satharagani India ki top state sing da hura lonada na thairakliba sin koki narcotic sing thibu migi thawasi RSS Rashtriya Swayamsevak Sena madi JK Senana thourang loragani maram maduna India ki state kudimakta laiba mitai Hindu lining satpa yamna section ami kupna hom sing na laibiyo Bharat Hindu Mahasena Delhi na India ki state kudimokki tuan mafam sing da aikhoi BHM unit ki mobile team laigani makoi da akupa pau pi biro loinana North East ki miyam kudimak ama tuena mi kupna hom sing na laibiduna India da ki sin ko ki narco terrorism takhopada amati maru phangna muthatpada inan kudimak na ama tuena khungjang sangsi Bharat ki Rajdhani oiriba Delhi da susin ko ki narco terrorist ki mafam sing thi buhumba amadi lanthengna bigi section thorak lokhatli haina Bharat Hindu Mahasena Delhi na miyam na khangali maru oina aikhoina laigadaba location Indira Gandhi International Airport Delhi Embassy of Myanmar New Delhi Delhi ge metro station singdamadi New Delhi railway station Old Delhi railway station Karamadi bus standing Mizoram Bawan Monica School sing college sing amasung police station sing manak nakpada laigani haiden su pawusda makhatana su phungdorakli atopa pawmana Koki nupi sing lambi takhai duna lambi phaunan khidre ngarang ayuk security force kangbu mana haulen phaida sangshinana buhona bada more bypass road ta koki nupi sing na thattuna thamlaba matung lambi takhai duna phauna ba yahan khidre haidi press na phama pawma ki matung state force BSF amadi CRPF ki apunba combined team ama sangshinana buhona ki adumaina ma Senjang khul mapada masing yamlaba koki nupi kya matholaktuna security force kangbu odu bu halan ki haidi asabu mission kya sijinaduna haulen phai ti minau amadi Myanmar Manipur ga lona bada saba thong tab lambi phaunaba yan khidre haidi koki singna kari maram gi security force kangbu odu bu sangandri bano amadi lambi asi tawkhai bano hairi bisigi chap chaba khangmangamdri hainsu pawusta makhatari Loisilak po na kang laipaki Meira gi pauduna sumna phongli harautel singtakti anti drone jammer khinduna section thourang gi tabak lokhat paukre koki narco terrorist na drone sisinaduna et maitai khulda bom thada bagi thabak satharakpa si thingna bagi dama Manipur lenga na akhanaba lokhat pangak senna bagi thabak thourang gi manungsana anti jammer khin bagi thabak sathabau rukle Pauksisna phomba paugi matung inadi Imphal West district ki manungsana harautel sport university manakta lairiba CRPF ki camp asida anti-drone jammer ama khinduna thamkhre hari marak nakpada laiba khunjakra na paukse sida phungdorakpagi phongdorakpada CRPF camp asida anti-drone jammer khinduna thamle habisi Manipur police ki makok thongba mana club ki secretary na singba telephone tawduna khanglakhibani anti-drone jammer khiliba sina harau thelga thangnana lairiba maitai khul sing haibadi sanjam sirang kaktruk amadi thangnana lairiba maitai khul sing asi cover tawbangani Hairiba maitai khulsing asida koki narco terrorist na drone sijinaduna bomb thadarakadori haiba irai laina control tobungamgani hani sapungtoki Amoramna Chief Minister N Beren gi makari anti drone jammer khinbegi thabak paikhatuna kunja sing asu engam thoktanaba paikhalakliba ngak senbegi thaba sibu sanjam sirang koktruk amadi akoibada lairiba mitai khulgi kunja kayana su thagaba phungdorakli